ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯉꯧꯊꯣꯡꯒꯤ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒꯅꯦ ꯇꯧꯁꯤ ꯀꯌꯥꯝ ꯌꯥꯝ ꯄꯤꯔꯛꯈ꯭ꯔꯥ ꯑꯃꯨꯛ ꯑꯁꯤ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯆꯥꯎ ꯍꯥꯏꯔ ꯍꯥꯎꯅꯤꯌꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯖꯤꯕꯨꯅꯤꯅꯀꯣ ꯁꯖꯤꯕꯨ ꯑꯣꯏꯕꯅꯤꯅ ꯉꯁꯤꯁꯦ ꯐꯖꯅ ꯇꯧꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯆꯥꯛꯈꯨꯝꯗ ꯑꯩ ꯁꯨꯇꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯈꯠꯈ꯭ꯔꯦ ꯑꯩ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕꯅ ꯇꯧꯔꯝꯕꯒꯤꯅꯦꯀꯣ ꯑꯗꯨꯁꯨ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯦꯃꯣꯔꯤꯁꯦ ꯐꯨꯜ ꯑꯣꯏꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯕ ꯑꯗꯨꯅꯦ ꯑꯗꯨꯝ ꯃꯊꯦꯡꯒꯁꯦ ꯀꯩꯀꯩ ꯇꯧꯗꯣꯏꯕ ꯑꯩ ꯄꯇꯥꯒ ꯁꯨꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯂꯣꯏ ꯇꯧꯕꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯂꯣꯏꯅ ꯏꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯁꯨꯇꯤ ꯑꯣꯏ ꯑꯗꯨꯝ ꯇꯧꯈꯠꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤꯁꯦ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯕ ꯑꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯀꯣ ꯑꯩ ꯌꯥꯝ ꯊꯃꯣꯏꯗꯒꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯗꯦ ꯑꯩ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯉꯔꯥꯡꯗꯒꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯅꯁꯨ ꯑꯩ ꯉꯁꯤꯁꯦ ꯈꯔꯅꯦ ꯇꯟꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒꯦ ꯁꯖꯤꯕꯨ ꯆꯍꯤ ꯑꯃꯒꯤꯅꯤꯅ ꯁꯥꯎꯕꯒ ꯐꯠꯇꯦ ꯍꯥꯏꯅꯗ꯭ꯔꯅꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯁꯦꯝꯃꯔꯣꯏ ꯁꯨꯝ ꯃꯆꯦꯠ ꯈꯤꯇꯪ ꯇꯧꯅ ꯁꯥꯁꯨ ꯌꯥꯝ ꯁꯥꯒꯠꯂꯦ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦ ꯑꯩꯁꯨ ꯃꯊꯦꯜꯒꯗꯤ ꯌꯥꯝ ꯇꯧꯔꯔꯣꯏꯗ ꯑꯩꯈꯣই ꯁꯥꯕꯁꯦ ꯀꯅꯥꯝ ꯆꯥꯒꯗꯕꯁꯨ ꯆꯥꯅꯅꯤꯡꯕꯁꯨ ꯂꯩꯇꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯨ ꯌꯥꯝ ꯆꯥꯅꯅꯤꯡꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯊꯦꯜ ꯆꯦꯟꯕꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯇꯧꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯩꯅ ꯋꯥꯏꯁꯨ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯅꯤꯌꯣꯏ ꯂꯩꯉꯩꯗ ꯑꯩꯈꯣꯏ ꯅꯤꯌꯣꯏꯒꯗꯤ ꯇꯧꯅꯔꯝꯃꯤ ꯃꯣꯏꯁꯨ ꯑꯥꯗ ꯂꯩꯕꯅꯤꯅ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯍꯣꯔꯦꯟ ꯁꯤꯒ ꯊꯕꯛ ꯃꯨꯟꯅꯔꯤꯁꯦ ꯑꯇꯩ ꯊꯕꯛ ꯉꯥ ꯉꯧꯕꯅꯤ ꯏꯕꯥꯅꯤ ꯃꯨꯟꯅꯔꯤꯁꯦ ꯑꯩꯅ ꯊꯥꯒꯠꯂꯦ ꯃꯥ ꯉꯧꯖꯔꯅꯤ ꯑꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯔꯒꯦ ꯏꯆꯝ ꯆꯝꯅ ꯉꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯏꯅꯤꯁꯦ ꯑꯩ ꯍꯥꯏꯔꯦ ꯇꯥꯍꯧꯗ꯭ꯔꯣ ꯏꯆꯝ ꯆꯝꯅ ꯉꯁꯤꯁꯦ ꯃꯥꯏꯅꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯊꯪ ꯎꯠꯂꯒꯦ ꯉꯥꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯉꯥ ꯆꯥꯅꯤꯡꯗꯦꯅ ꯔꯧ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯉꯅꯤ ꯃꯥꯏꯔꯦꯟ ꯑꯃ ꯊꯣꯡꯉꯅꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯅꯤ ꯉꯧꯊꯣꯡ ꯁꯤꯡꯖꯨ ꯑꯇꯩ ꯀꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯕꯨ ꯀꯥꯞꯇꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯑꯩ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯡꯗꯣꯔꯛꯑꯦ ꯑꯗꯣ ꯃꯥꯏꯔꯦꯟ ꯑꯃ ꯇꯣꯉꯥꯟ ꯊꯣꯡꯉꯅꯤ ꯑꯗꯒꯤ ꯉꯧꯊꯣꯡꯒꯤ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯈꯤꯒꯦ ꯑꯗꯒꯤ ꯎꯠꯂꯛꯀꯦ ꯈꯔ ꯀꯩꯀꯩ ꯇꯧꯕꯗꯣ ꯌꯥꯝ ꯁꯤꯝꯄꯜꯗꯅꯤ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯁꯤꯝꯄꯜꯗ ꯁꯤꯒꯁꯨ ꯈꯔ ꯂꯩꯔꯦ ꯁꯤꯅꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯃꯣꯔꯣꯛ ꯌꯥꯝꯃꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅꯤ ꯁꯤꯗ ꯈꯔ ꯀꯥꯞꯍꯜꯂꯤꯉꯩꯅ ꯌꯦꯡꯉꯦꯅ ꯁꯤꯗ ꯂꯥꯏꯊꯣꯛꯑꯦ ꯃꯥꯜꯂꯦ ꯀꯣ ꯁꯤꯅ ꯁꯨꯇꯤꯅ ꯉꯧꯔꯦ ꯍꯧꯖꯤꯛ ꯁꯤꯁꯨ ꯁꯨꯇꯤꯅ ꯉꯧꯔꯦ ꯃꯥ ꯉꯧꯒꯦ ꯍꯥꯏꯅ ꯁꯤ ꯃꯥ ꯉꯧꯕ ꯂꯣꯏꯔꯦ ꯁꯤꯁꯦ ꯑꯩ ꯃꯅꯤꯡꯍꯥ ꯉꯧꯗꯣꯏꯅꯤ ꯁꯤ ꯇꯧꯔꯒ ꯃꯌꯥꯝ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯤꯅ ꯑꯃꯨꯛ ꯉꯥꯃꯨꯒ ꯊꯣꯡꯗꯣꯏꯅꯦꯕ ꯃꯥꯏꯔꯦꯟꯁꯦ ꯍꯥꯟꯅ ꯍꯩꯅꯔꯝꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒꯁꯦ ꯄꯨꯔꯥ ꯄꯥꯝꯒꯜꯂꯦ ꯑꯗꯨꯅ ꯃꯥꯏꯔꯦꯟ ꯑꯃꯁꯨ ꯌꯥꯎꯍꯜꯂꯦ ꯑꯗꯨ ꯈꯪꯗꯦ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯑꯇꯩ ꯃꯈꯣꯡꯁꯤꯗꯤ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯞꯇꯕꯤꯗꯅꯦ ꯃꯊꯪ ꯀꯩꯅꯣ ꯑꯃꯅꯤꯇꯪ ꯍꯥꯞꯄꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯖꯥꯝ ꯍꯥꯞꯄꯨꯔꯅꯣꯕ ꯃꯥꯒꯤꯇꯅꯦ ꯈꯔ ꯇꯣꯏꯖꯔꯨꯔꯁꯅꯨ ꯑꯇꯩꯁꯨ ꯃꯊꯦꯜ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯀꯩꯅꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯆꯠꯗꯨꯒꯁꯨ ꯁꯨꯝ ꯆꯥꯔꯦ ꯑꯃꯈꯛꯇꯪ ꯅꯠꯇꯕꯅꯤꯅ ꯋꯥꯈꯟꯗꯣ ꯁꯦꯝꯕꯤ ꯌꯥꯎꯔꯦ
ꯁꯤꯗ ꯂꯩꯇ꯭ꯔꯦꯕ 그래. 필요하니 올라오면 돼. 필요한 맞아. 왠지가 그래 하는 생각하지 라돈. 랑이 미에 시나 애기 마이렌 오나 나무가 마이렌가 나마 자리 통 거래 ngọc 통 거래 거의 감이 플레이 이원 버기 못 얻으니 자 그냥 굉장히 더 이상하니나 나 레버가 비디오 뭐 떼고 해서 감자가 그렇게 나오니까 그래 뒤에야 완전히 살통 제가 이래 마련 통보로 뒤에 로셀레 싱아 광대 이제 오들이 와이 통보시도 잠바나 tumda chap chabiram ba chamma sune jam da ba mo mathak da hapchang ya kain taw loi nga ma hap ta nga hap poi dra ga hapo nga hap tui ni nga hap dra ga khangnam putori ni ai hawai thong ba hapo singju hap angu ba hap tri ngamu se ko ya jawrong mani manung da chang re do na ni jawri ga hap hape ngamu jawro hap da hap oh phare phare apo ma hap mapu machang mom hapo da na kore kainona fare summa khara khara si matang hirang phajagira tigira ka phudari kari kap toi ge isu doi di thongan da haji pu chalasi kai ma the no rau thongba mai thongba hoi thongba ne sinbi sinju se ngong tong मैम ngasi chak se chang jang se sum ai na sum ai sum thuang ngai thong ya khoi na oi sem ma khot ba ama ma aseng ri sem ma khot ba adagi jenam mu pi rak pa ne ama ma taw ba sum ma se na ya he na wa ba ni ba thong gi ba du ne wa da ba ni ba ai na dum thong ge khang de ai thong gi ju tu di ne ai su ki jam na lo re so ai di jeng ba ja da ba ni la gi ni ne kai oram du no khang de do khoi ma pa ga se ja ba ai di jaw dre ko taru bi dai na khra ka pu join tha ba ni ba ko ado मैम हाइदी लासु को मानने लाम फंगते है ना लासे मचांग तंग ओइग्रे अदुगा लई कईगांग तौना मा मोबाइनी सुमाय चटलम्मे आइसु नंगौद्रे सुमदा कनो तौइङादा सामनिने आइसु चाकुमदे थोरकपुदुगा नाटंग ले लाकेना मोइना हाना लाक्सलेबा अदुनि दा दैना ममादा हाइरामिबा ममा नंग सुमाय तौना वीडियो कापे खंगदिना साना खरा amuhena ke na lai nu mini kai na nang leram lam de ma sa ni ma su ko chen ma du du wa khang ga le ho dra ai na ba do hayeng video ka pa ka hayeng thagala kan da di phajade kai na di ai hona no saw gon ai na ai sum hap tro bani ai asi ga no se video se amuhena ri taw ba ja ba pon na te ba ri shoot taw ge na mu chalo ha ba ya ba pon na te ba ko ado ma thi ba phajada ba du ka ai khang de ai thaga tro bani hayeng mi na ka ne ai ra ne ai di ne noi di ne ke da ba mi ne ne hai du ne hai wai mai ba somda kai de gi nangaroi ai to buda aduga keno to ponte hai na hai ba aduni da ma ado khoi mama oi se khara gi masa gi cham jaba khoi gi keja ning da ba mi ne phaja ba se loi pi ra su ne adu phaja ba do lang tho ma ga ne ma gi haina jaba pi do adu ma set ba mi ne ba kai hai ta re ko suma mi khara su lei ba ne ba masa ji cham ba kem keno lei jada ba adunida ado mayam akhoi pa ga khoi ma ga yam chana da ba do oi bu do akhoi pa se pura mali ha ba do yengo to pura man bani ado ma su mabu se chau ja ne mabu se pungam na pham na ga taw le ra mi aina nung si ganesh mai taw na sai taw le ra mi ba jamna nung ba nung si ba ado papa gi video akhoi nan ahan nam na hai mama gi ta video jare ko papa gi mo hapak te noi pa gi so hapo noi pa ti am uba phang di ai na hari ba ngarang kanu chalu ba da moi gi bela chalu ba du ai na hoi hapak ke ai na
ahal noisilabina lamna aidi uba phangdabado uningi papa oido hapo waine dumaina ina dum papa ji singa si je khara lokse natragadi aine sawa je thoro ge aina ne tawbane ba do dum papa ai khara jawallabani ahal noisilabina fajaba thiba lamna thamuro ko asum keno tawba haido hingna nayekna leiradi ko video ka se uraga keno tawjabado ꯑꯗꯨꯒꯤꯅꯤꯗ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯅꯦ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯥꯏꯁꯤꯟꯁꯨ ꯆꯥꯛ ꯄꯤꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯡ 1 ꯁꯥꯔꯦ 12 ꯇꯥꯁꯜꯂꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯌꯨꯛꯇꯤ ꯀꯩꯝ ꯆꯥꯗ꯭ꯔꯤꯑꯕ ꯑꯗꯣ ꯀꯤꯔꯦ ꯑꯩ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯍꯤꯟꯖꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯑꯩ ꯈꯟꯕꯗ ꯑꯩ ꯚꯥꯕ ꯑꯃ ꯆꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯁꯦ ꯃꯊꯦꯜ ꯌꯦꯡꯍꯜꯂꯛꯎ ꯏꯁꯥꯁꯦ ꯐꯖꯅ ꯈꯥꯃꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯉꯧꯊꯣꯡ ꯁꯤꯡꯖꯨ lối hao ra mi hai ai đi thum du giếng ra nó kỳ dễ rồi còn nó vô nó lối thum chập chập ra mình cũng nó bằng lối chập ra này ai dòng háo ra đến wow máy thầm nào bro máy tàu ni cán với này oh my god ôi còn nó ngon quá cái nó này nó cái nào mà nó cái nào còn đúng mà làm rồi nhưng mà sai rồi sẽ lên điเอาพี่จะกินเราเนี่ยกาปูนี่เราแล้วพาให้ย่างยีจานเนี่ยคุณบ้าเดี๋ยวโตแบบนี้คุยถึงอะไรชั่วโมงที่โตกันไหมไอ้ฟิตเร่งหาตัวเลยเลยบอกว่าไม่ไหล짜도 보다 짜도 짜도 한번 짜도 예비씨가 예비씨가 이제 까리 먼저 아이는 너희 하우는 너희는 거의 시험 내가 아이는 너희 통이 시험는 비번에 와봐 했마니 ai gặp hay là gì đó 아이 시드라는 해야 되노 이모자 강대 ngâu 강지 mà gì vậy mà 만데 아 하은이 뭐 mày 당시 뭐 이소나가 비비다 빠세가 ô không ta hả 뭐 하은이 like and subscribe to you 하은이 뭐 하이로 đâu cái đi ngồi nè mày like and subscribe to you cái đi hay nè mày mình thấy luôn nó ngang cái nào à tôi này rồi mày mai trên anh trai gì người gì à tôi nó sao chỉ mới vậy thế gì ai sao gì Mayam like subscribe ai cái nó đua hay nè hay thằng ghệ in mà luôn xuống mình đi thế 세상에 mày mai channel से mày na 쟁비우 간다 anh hay nè mà xem mà buộc 람누시 뭐저 thấy nó phải đang bây giờ muốn chừng ấy tới man ta cặp mà bay nó pura su dai mỗi cái nó đã phụ nó sẽ ai nó pura là nó nong bisa le sina like from bagi sia si suti nang si pai kira ajang ma pai kira kan ma pai xin chào bro bedreng sina ina sang la no bisa le ina pura ge hai na he hai lo 미끄덩 bye bye tao 이제 마음 짜라 봐 aya bye bye ka to le sin ne TV나 마음 짜라 봐 muốn xí tao thôi cái đó muốn xí sữa tao 맨날 누시더라 ai aya 맨날 뭐랑 뭐나 ô anga dai khang ya nan me singi jam na kimera ka pa de gi ne ai wona jing lai so kre nó không có hát nó có đi nhắm em đâu happy ma hai bu ta 하밤 Mẹ mua rồi đây mua thôi đấy. Ôi dùng nó na đã lấy đấy. Đấy xí cái lấy đấy. Mẹ mua rồi đây pi nó hale buda ko hinga cái nó lại thắp hinga cái đó mua rồi người tài xế nó lỗi cách khama đấy. Aduga ai ở gì chắc cha đi suti ở gì tan hồng thôi à. Cái nó đâu có chắc tôi rồi. How's chắc cha cái ai phải đến nó chắc thôi cái mẹ kiba mà yaw rồi. Aku suti na ai này qua đây nang ai chắc ra phụ bị rồi ai tu cái này tàu xong cảm jam pi ra khram mo. Asi mẹ ai lối chào hay ra vậy bu. Lối cha đi ngầm mồi đấy. Ai đó ai kem trắng ngầm cái ngasi đi try tàu cái bu. Ai này dám tâm chào này xin du hàng đi try vậy. như 좀 짭짤하네. 아, 요즘 많이 넣어. 요즘에 뭐는 하라이냐. 와, 많이 무슨 나와야 맞아지냐. tôi đây nè mày 많이 này 넣어. mày nó cũng cần người nè 뭐도 요즘 많이 나빠네. 아빠미 응. 피라미 아빠가 먹는다. 많이 와 엄마. 우리 좀 짜장면.
ꯑꯩ ꯉꯥ ꯃꯆꯥ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯥꯎꯅꯤꯀꯣ ꯑꯩ ꯔꯧ ꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯗꯦ ꯉꯥ ꯃꯆꯥꯁꯤꯒ ꯃꯥꯏꯔꯦꯟꯁꯤꯒ ꯍꯥꯎꯅꯤ ꯁꯤꯗꯤ ꯆꯥꯔꯝꯃꯤꯕ ꯑꯩ ꯌꯥꯝ ꯍꯩꯔꯦ ꯊꯣꯡꯕ ꯑꯩꯅ ꯁꯤ ꯚꯥꯞ ꯆꯥꯗꯕꯅ ꯑꯩꯅ ꯊꯣꯡꯉꯦ ꯊꯨꯝꯒꯤꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯊꯨꯝꯗꯣ ꯂꯥꯏꯒꯤꯅꯦ ꯌꯦꯡ ꯆꯥꯗꯕꯅꯤꯅꯦ ꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯍꯩꯔꯦ ꯌꯥꯝ ꯀꯥꯞꯄꯣ ꯑꯔꯣꯏꯕꯩꯁꯤꯗ ꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯈꯔ ꯂꯧꯔꯦ ꯁꯤ ꯊꯨꯝ ꯆꯞ ꯆꯥꯔꯝꯃꯦ ꯑꯗꯨꯝ ꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯍꯥꯎꯏꯕ ꯊꯨꯝ ꯂꯣꯏ ꯆꯞ ꯆꯥꯔꯝꯃꯤꯕ ꯁꯤ ꯅꯕꯨꯡꯅ ꯍꯋꯥꯏꯒ ꯑꯗꯒꯤ ꯉꯥ ꯃꯆꯥꯒ ꯃꯥꯏꯔꯦꯟꯒꯗ ꯉꯥ ꯂꯣꯏꯁꯜꯂꯦ ꯑꯩꯁꯦ ꯍꯋꯥꯏꯌꯣ ꯏꯔꯣꯟꯕ ꯀꯔꯤꯌꯣ ꯉꯧꯊꯣꯡ ꯂꯣꯏꯅ ꯆꯠꯊꯣꯛꯑꯦ ꯑꯔꯣꯏꯕꯤꯗ ꯆꯠꯊꯣꯛꯑꯦ ꯄꯨꯔꯥ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯏꯁꯥꯅ ꯊꯣꯡꯕꯒꯤ ꯐꯖꯅ ꯃꯍꯥꯎ ꯂꯧꯁꯜꯂꯒ ꯆꯥꯔꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯇꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯊꯤꯟꯒꯤꯗꯣ ꯑꯩꯗꯤ ꯅꯍꯥꯛ ꯇꯨꯝꯃꯨꯔꯦ ꯇꯔꯨꯕꯤꯅ ꯍꯧꯔꯤꯅꯤꯅꯦ ꯄꯨꯔꯥ ꯄꯨꯁꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯡꯉꯒ ꯇꯧꯔꯤꯁꯦ ꯍꯩꯇ꯭ꯔꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯂꯥꯏꯒꯤ ꯑꯩꯈꯣꯏ ꯃꯥ ꯈꯨꯔꯨꯝꯒꯤꯗꯣꯔꯦ ꯁꯤ ꯈꯨꯔꯨꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯈꯤꯔ ꯇꯧꯅꯕ ꯃꯆꯥ ꯍꯧꯔꯅꯤ ꯋꯥꯎ ꯇꯔꯨꯕꯤꯗꯅꯦ ꯄꯣꯡꯉꯤꯌꯦ ꯄꯣꯡꯗ꯭ꯔꯦ ꯄꯣꯡꯉꯤꯗꯣ ꯀꯣꯔꯛꯄ ꯑꯣꯏꯅ ꯄꯣꯡꯕꯗꯣꯗꯤ ꯑꯣꯏꯗꯦ ꯄꯣꯡꯗꯤ ꯄꯣꯡꯉꯤꯕ ꯄꯣꯡꯉꯤ ꯊꯥꯏꯅꯦ ꯈꯔ ꯇꯟꯁꯦ ꯀꯣꯔꯛ ꯀꯣꯏꯕꯗꯣ ꯌꯦꯡꯒꯦ ꯑꯗꯨꯃꯥꯏꯅ ꯁꯥꯏꯠꯇꯒꯤ ꯄꯣꯡꯉꯤ ꯇꯔꯨꯕꯤ ꯍꯩꯔꯦ ꯁꯤ ꯇꯔꯨꯕꯤꯅ ꯍꯧꯔꯤꯅꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁ꯭ꯋꯥꯏꯒꯤꯁꯤ ꯂꯣꯏ ꯄꯣꯡꯉꯤ ꯑꯩꯅ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯒ ꯄꯣꯡꯕꯁꯦ ꯈꯤꯇꯪ ꯋꯥꯇꯛ ꯈꯤꯇꯪ ꯑꯣꯏꯔꯤꯕ ꯁꯤꯗꯤ ꯗꯥꯎꯅꯅꯤꯗ ꯉꯁꯤꯒꯤ ꯗꯥꯎꯅ ꯀꯦꯃꯦꯔꯥꯁꯤꯅ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯗ ꯄꯣꯡꯕꯁꯦ ꯈꯤꯇꯪ ꯋꯥꯇꯛ ꯑꯣꯏꯕ ꯐꯔꯦꯗ ꯑꯉꯥꯡꯁꯤꯅ ꯍꯧꯕꯁꯤꯕꯨ ꯄꯣꯡꯃꯜꯂꯦꯗ ꯑꯩꯅ ꯍꯧꯔꯗꯤ ꯁꯤꯐꯥꯎ ꯄꯣꯡꯉꯣꯏꯌꯦ ꯁꯤꯒ ꯇꯔꯨꯕꯤ ꯍꯧꯏꯁꯦ ꯌꯥꯝ ꯄꯣꯡꯉꯤꯁꯤꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯄꯣꯡꯉꯦ ꯂꯣꯏ ꯄꯣꯡꯉꯝꯃꯦ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯀꯔꯤ ꯑꯣ ꯁꯤꯒꯨꯝꯕꯁꯤꯅ ꯄꯥꯄꯔ ꯍꯥꯏꯕꯗꯣ ꯇꯥꯏꯁꯟꯒꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯪꯒꯣꯝꯒꯤ ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ ꯚꯥꯏ ꯃꯅꯨ ꯈꯔ ꯀꯧꯒꯦ ꯚꯥꯏ ꯃꯅꯨꯡꯗ ꯈꯔ ꯄꯤꯕꯤꯒꯦ ꯁꯪꯒꯣꯝꯒꯤꯁꯦ ꯋꯥꯎ ꯁꯤ ꯍꯥꯎꯔꯅꯤꯍꯦ ꯇꯕꯤ ꯌꯥꯔꯅꯤ ꯃꯥꯏ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯒꯁꯨ ꯋꯥꯎ ꯃꯌꯥꯝ ꯖꯨꯕꯤꯒꯤ ꯇꯟꯅꯤ ꯁꯤꯅ ꯑꯃꯨꯛ ꯍꯥꯎꯅꯤꯌꯦ ꯐꯖꯔꯦ ꯑꯩꯒꯤ ꯍꯧꯕ ꯍꯩꯇꯦ ꯇꯝꯃꯤꯅꯤ ꯈꯔ ꯍꯩꯒꯠꯂꯦ ꯃꯌꯥꯝ ꯁꯅꯥ ꯇꯥꯁꯜꯂꯦ ꯇꯧꯔꯤꯉꯩꯗ ꯑꯩꯗꯤ ꯅꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯈꯥꯛ ꯄꯠꯊꯅ ꯑꯗꯣ ꯁ꯭ꯋꯤꯇꯤ ꯇꯔꯨꯕꯤꯁꯨ ꯃꯣꯏ ꯄꯥꯒ ꯃꯙꯥꯔꯤꯗꯁꯨ ꯑꯊꯣꯏꯕꯣꯏꯗꯁꯨ ꯈꯔ ꯇꯟ ꯆꯦꯟꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯒꯗꯕ ꯆꯥꯔꯦ ꯑꯩ ꯇꯟ ꯌꯥꯝ ꯆꯥ ꯉꯝꯗꯦꯗ ꯃꯤꯍꯧꯀ꯭ꯔꯥꯝꯕ ꯇꯟ ꯖꯨꯕꯤ ꯇꯟ ꯑꯃꯈꯛ ꯆꯥꯔꯦ ꯇꯟ ꯑꯅꯤꯈꯛ ꯆꯥꯔꯦ ꯄꯨꯛ ꯃꯨꯛꯈꯠꯂꯦ ꯁꯪꯒꯣꯝ ꯈꯔꯒ ꯇꯥꯏꯁꯦꯟꯁꯤꯒ ꯐꯝꯃꯤ ꯖꯦꯔꯤ ꯍꯣꯏꯒꯤꯁꯨ ꯊꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯈꯪꯗꯦ ꯑꯩ ꯍꯥꯏꯗꯤ ꯑꯣꯂꯥꯡꯕ ꯀꯔꯤꯒꯅꯤꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯀꯩꯅꯣ ꯄꯨꯝꯅꯃꯛ ꯂꯧꯕꯁꯦ ꯑꯗꯨꯝ ꯏꯋꯥꯠꯇ ꯋꯥꯠꯂꯤꯕ ꯑꯣꯂꯥꯡꯕꯅꯤꯅ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯄꯥꯅꯤꯡꯉꯛꯇꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯁꯨꯝ ꯈꯔ ꯂꯧꯁꯜꯂꯤꯃꯤꯗ ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯃꯤ ꯐꯥꯔ ꯁꯤꯗꯅꯒ ꯂꯩꯔꯗꯤ ꯌꯦꯡ ꯌꯥꯏꯗꯅꯀꯣ ꯁꯤꯈ꯭ꯔꯗꯤ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ